Chang naina ayukta chia setting duna thakpana hakchangda pangal hapagaloinana ayuk nungthilda mapalgi safuna samsokhan bangak thoi numidangi matamda thakpana numidangda hakchang kayat sengdokpada mateng pangbagaloinana samda nutrient mapungfana fanghali haina research ke report amana hairi report asina hai samapangal kanna langtrik langna amadi afaba makhalgi sam oiningba misingna hapta amagi manungda yamdrabada numit humnidagi marini fauba chang naina chia setting duna thakpana oihanningliba samgi mawong adu oihanba ngame sam yamna thuna sanghaningba mi singna chia seed ase food supplement oina sizinaba yai chia seed ising the tingduna thakpana masida yawba omega 3 fatty acid na hair follicle da nourishment pibatanatana samgi mapangal hengat handuna sam matek tekpa fahali chia seed yawba protein na sam mapangal kalhaliba keratin da machinjak pi Chia seed yawba antioxidant na akoibagi ising nungshit amadi amot akai na samda sokhanba adu hantahali amadi masida yawba jing amadi copper na scalp mapangal fana thambagaloinana samgi masagi machu lengdana thambada mateng pangi body repair amadi growth asi ayambana ayuk nungthilgi matamda mathau tawi maramaduna chia seed tingduna ayukta thakpana hakchangda mathau taba nutrient adu matam chana piduna samthuna sangbada mateng chawna pangi numidangi matamdana hakchangda deep repair matam oibana numidangda chia seed tingduna thakpana hakchangi cell nongna semgatpa tissue repair tauba amadi hakchangda nutrient mapungfana chupsinbada chawna mateng pangi haina research report asna makhatana hairi